Hello guys, welcome back to my another video. Ngasi yam nungaiba video amta muksu laija entertainment na mayam taram okchari ngasi gi video se ene experiment ama tawjaduri harbe experiment se hoji coronavirus ta mayam na upnari ba marks ase akal makal gi marks sing se akhoi market gi pharmacy gi amachung khoi isana semjara mark kayam upiya haiba upiba marks ase akhoi kyamu effective oiba marks no protect tawbra tawdabra microorganisms tagi natraga akhoi any ufulwa phundagi protect tawbra maru ene khoina si corona virus ase akhoi da changdana bagi dang upa marks ni akhoi upiba marks sing se masi akhoi da kyamu kana ba pibuna amasung marks se magi experiment amtang tawde tongan tongan na marks aina lawjaragani huji makal makal gi market ta phangba amasu yumda saba mask ama lawjaragani amasu mai quality check tawdi ko quality check tawsi harbe marks se kamaina ukadabano hojiti yam maru are cha thok thok matamda even imu manung da marks upo hainarabani akoi manipur phibam si yam lurabani hojikse aduri yamna matam lawda bida yengminar si mayam akoi aina amam tam marks makal makal singi marks se lawraga magi test amtang tawge kamaina kari mono tawbuna habadi aigi video se makhata na yengminas ahanba experiment se test tawnabagi damakta ikhoina surgical marks ikhoina pharmacy da dispensary da phangba surgical marks to lawjare hoji mayam yengminasi haiba surgical marks se kyamu effective oibano kyamu protective oibano haiba to ikhoina si experiment sida hoji khangani ke sida candle light up tawre haiba candle ase ikhoina hoji kamaga yengdoini asina tapadi akhoi surgical marks se kharama khaidi akhoi sijinnabiyu yai okay masigi matungda ani shubada akhoi atopa marks amaga su yengminasi hojik ani shubda lawjari ba marks ina icham chana khoi yumda sum sajaba homemade hai tare phi cham chamna sajaba marks ni yengsi masi kyamu kana bage haipato yengminasi homemade simple cloth na saba marks ni muka candle se kamaga yengminasi akhoi ke candle se kamam tamda amutang da mut khare asina habdi yam paba phina saba mark se upada kitang kanade hauji ahum subadana ngasai gi surgical marks tuga homemade yumda saba phi gi marks aduga anima doubling tawraga punchalaga amtang yengminasi surgical marks plus homemade marks ko animak se yamna effective oibra oitabra haipato amtang yengminasi ma'am okay candle se lighted tawjare ji mayam tang yengminasi okay ahum laka bada mutre masina tapadi masi yamna phai sijinaba ani double marks se sijinaba yamna kanai ke mathangda mayamna yamna phai quality yam lay haina hainariba N95 marks haina khangnabda hojikmak ahanba ma lejarga packet kaijabani mayam su yengbiu N95 marks hariba marks asisu kyamu effective oibage haibado mayam yengminasi amtang hariba N95 marks se ma se layer taruk na cover tawraga sabani microorganisms kyama ngakthui yengminasi amtang chayeng asida okay N95 marks yamna phaba quality leba marks nen lawba yai athang damu yengminasi akhuna tongan tongan ma machugi marks upasigi tongan tongan machugi matungina ma khenabra khenadabra habsu yengminasi akhuna machugi matungina kari khenaba laibage habadu yengjaningna tawbani akhoi ahamada blue marks surgical marks ti oi blue marks amtang lawjare sidi yengminasi ai yari khai kanna kamna hona jage si yamna phai ai yari khi muthatna hona jabani aduba mutte asi sum upa kaisu kaiba laite hana khali then mathangda ikhoina atopa marks amaga lomina si
ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯥꯛꯁ ꯃꯌꯥꯝꯅꯁꯨ ꯎꯞꯅꯔꯤꯕ ꯀꯥꯔꯕꯟ ꯃꯥꯛꯁ ꯃꯁꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯗꯤ ꯎꯞꯍꯟꯅꯤꯡꯗꯦ ꯀꯥꯔꯕꯟ ꯃꯦꯠ ꯃꯥꯛꯁꯅꯦ ꯃꯥꯁꯦ ꯑꯃꯨꯕꯁꯦ ꯕ꯭ꯂꯦꯛ ꯀꯥꯔꯕꯟ ꯃꯥꯛꯁꯁꯦ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤꯁꯨ ꯁꯨꯝ ꯌꯥꯔꯤ ꯍꯥꯏꯕ ꯇꯥꯏ ꯂꯥꯏꯠꯂꯤ ꯒꯨꯗ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯇꯧꯖꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯦꯗꯇꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠꯇ ꯁꯨꯝ ꯌꯣꯟꯕ ꯑꯩꯈꯣꯏ ꯐꯤꯒꯤ ꯃꯥꯔꯀꯦꯠ ꯀ꯭ꯂꯣꯠꯁꯀꯤ ꯃꯥꯛꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯥꯛꯁꯅꯤ ꯍꯥꯏꯔꯤꯕ ꯃꯥꯛꯁꯁꯤꯁꯨ ꯑꯩꯈꯣꯏ ꯎꯞꯄꯗ ꯀꯌꯥꯝ ꯀꯥꯟꯅꯕꯅꯣ ꯀꯥꯟꯅꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯈꯪꯗꯣꯛꯃꯤꯟꯅꯁꯤ ꯑꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯥꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯂꯥꯁꯇ ꯑꯩꯅ ꯂꯧꯖꯗꯣꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯌꯥꯝꯗ ꯀꯥꯟꯅꯔꯤꯕꯁꯦ ꯗꯕꯜ ꯃꯥꯛꯁ ꯎꯞꯄꯤꯌꯨꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯃꯨꯕ ꯃꯥꯛꯁꯇꯨꯃꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤꯒꯤ ꯃꯥꯛꯁ ꯑꯅꯤꯅꯤꯀꯣ ꯗꯕꯜ ꯂꯦꯌꯔ ꯕ꯭ꯂꯦꯛ ꯀꯥꯔꯕꯟ ꯃꯥꯛꯁꯀ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯃꯥꯛꯁꯇꯨꯒ ꯄꯨꯟꯅ ꯎꯞꯁꯟꯕꯅꯤ ꯑꯅꯤꯃꯛꯁꯤꯁꯨ ꯌꯦꯡꯁꯤ ꯀꯌꯥꯝ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯣ Okay, adudi mayam ubire hojik tongan ton makhalgi test egi inaupa amasung aina tawraga tongan ba marks singsi test tawkhre kari mawna kamai taw habdu ubiramani mayam na su mayam gi mit mangna tawba test ni adudi mayam na khambiramangani kamai tawraga kari mawna marks uppa akhoina uppaga su marks se akhoina just sumatagi akhoina mingi damakta uppaga di kaimta kana balaite akhoi chathok khotok da marks hoidna upiu hojik phibam yam dusla abani mayam na kari mawna kamai na marks karama makhalgi marks upigani habadudi mayamna hojiki experiment du ubirabani khambirabani amasung upiu habase aina haihanningni amasung masi haraga mayam chathok khotok da mask upiba sanitizer sijinnabiyu kaubiganu akhoi manipur gi phibam suji nong gi luba henjalae ke masi haraga ai tension jarage stay safe stay healthy harba matang stay video loisalage athagi video amukta mayam uminarsi yeminarsi okay bye 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 for it